yamna nungaitaba paw ama nupi gi asiba hakchang ama ngasi borak turendagi phange hairi adudi pawse taminasi ichinau mayam barak turel gi sigar ben part 4 dagi nupi gi asiba hakchang ama su phangle awatpa adu oiramba yai haina thajanari details kai minakisi ngasi gi video sidi ichinau mayam jiri bamda leiriba khunga koi chinau da mateng pangbagi video ni adugi mamangda hojik jiri bam kalinagar da net thingkhibadagi khoisaunarba parja mayamna jiri bamda leiriba mobile tower mai thakhary hairi adudi pause taminarsi chinau mayam jiri bam kalinagar da net thingbadagi mobile tower mai thakhary haina explore manipur na update tobiri pambai ama hekta season aduna manipur gi irang loisalu haina amisana phongdokhare hai ado pause taminarsi chinau mayam pambai ama hekta season narga manipur gi irang loisalu haina amisana phongdokhare nakan amarom da muk GST office amadi ECI gi office so lonjan kare hairi kokomi student mayamna adudi yengminarsi pause student front na ECI office amadi GST office so lonsin kre nakan amarom da muk aigi leiba leibak prajana heli aigi MLA post na maru oide leiriba manipur se hana kanna ba hotna si haina India gi prime minister Narendra Modi da memorandum ma pisan gare hai akhoi lilong gi oiriba hoji gi MLA asina adugi pause hana taminar si chinau mayam Nasir MLA lilong AC gi oiba aiba seron memorandum oina ngasi prime minister Narendra Modi da pisan kre manipuri lebak kanbana lui aigi MLA post na hena maru oide lebak praja miyam na hena lui haina mahak na haikre haina explore manipuri update tobiri aduga handaki video sina jiri bamda leriba akhoi gi khunga pai chinau singda mateng panghibagi video ni aham badai chinau singdagi wafam gra taminarsi red zone da leriba chinau singda mateng pangjikhiba video ni akhoi jiri gi khunga pa singda pari momna selgi wana mateng khara pangbirai khunga pa singni akhoi huji yamna ware aduna yaragadi bajar miyamna mateng kitang tawbiragadi yam nungai jagani akoi ji hujik maru su leitabana maram morega sen thung phim si yamna ware duna yaragadi bazar miyam dagi mateng khara pamjai yaragadi mateng khara tawbirau ahama maktada donation kapi reiba ima khara gi mi hana hapcharake adudi nongpok lorembam langmai thet porei leimaron group 2 ima mayamna punjalaga lupa lising tara donation oina kapi rei akhoi gi khunga pai chinau singini haina aduga mathang donation mayam se pathok charage hojik kapai ba donation china imana jiri gi ni haina kapak khiba donation ni aduna aina su akhoi gi jiri da leiba khunga pai chinau singda asigi donation se sinaja khare aduga makhatana mayam na kapi rakpa donation atai gi ming haidok charage chinau mayam Gaura Chandra thangmai baldagi lupa chamnga donation oina kapi rei RK Romila Sana Dolugram Kasardagi lupa chani donation oina kapi rei Leisang Them Premila Mongsangai school leiraktagi lupa chahum donation oina kapi rei Sapham Jatra Singh Khuman Kasardagi lupa lisingama donation oina kapi rei Singjangmai Jingkhamdagi Joyananda Waikhomna lupa chamnga donation oina kapi rei Kasar Fulorton Khunaudagi CS Thoibana lupa lisingama donation oina kapi rei Waikhom Inaoba Singh Pelis Compound dagi hojikna Numli Gorda Assam da leiri lupa lising ama donation oina kapi rei Haingang Panthoibi Lampak tagi Oja Samuna lupa lising ani donation oina kapi rei Oja se handaka donation ani rak ahum rak sure Ojana angam donation asum kapi rei haningai tan thagachari Guwahati dagi lupa lising manga donation oina kapi rei adubu address di pirak tare akhoi na di sum akhoi aswai dari nungsi di mayambu bhaiti aina sum kaunai aduga makhatana mu yengminarasi Hemam Chauba Debina lupa chamnga donation oina kapari asi chamnga sisu asum marak donation kapa lepte asum aina donation kapi rakpa ima amani masu leijari aduga pabung kaudoira amasu leiri mingdi leibhamde hairakte adubu lupa chamnga marak asum kapak pa lepte Dinesh Nambol lema puphamdagi lupa chamnga donation oina kapi rei Lakhinagar Assam dagi lupa chamnga donation oina kapi rei Lareng lapam jibanna lupa lising ama donation oina kapi rei Khunau makha lekai dagi ni Lamding Chirapur Thobal dagi Sanasam Surojini na lupa chamnga donation oina kapi rei Mathangi donation sina leikidraba mapuroi begi mingra donation kapi rapani mayam ichinau singi tamaktani haina kapi reiba donation asina leima pokpam sana hanbi devi khurai thangjam lekai degi leikidraba pabung leima pokpam biren
हाइरिबा पाबुंग सिगी मिंगदा लुपा लिसिंग अहुम इचिनाव सिंगिनी आइना डोनेशन कापी रही इमा बो हानिंगाय तना थागचरी हंदे किसना सही मरफू सुरबा पाबुंगना इचिनाव सिंगिनी आइना डोनेशन कापी रही मिंग हाइडोक चरके लौरेंबम मोहिंद्रो अदुगा इमागे मिंगना लौरेंबम ओंबी रासेश्वरी देवी इमागी चहीना 75 सुरे अदुगा लेफमना वांखई पुराना राजबारी इम्फाल दगी लुपा लिसिंग अहुम डोनेशन ओइना कापी रही चिंगारेल तेजपुर इम्फाल दगी लायन लाफम बसंती देवी ना लुपा 500 डोनेशन ओइना कापी रही वांगू लमखाई दगी मोइरांग थेम तंपाक लेमना लुपा 400 डोनेशन ओइना कापी रही ngangbam nandini na lupa chani donation oina kapi rei lilong sajing dagi leisam them sonolota na lupa chamnga donation oina kapi rei ichana mayam video sida chithan andhauba ming khara lehoba taraga suwaro bigano haina pari mom channel na yengbiriba mayam punam ke pham dei kong nonjari maram di aina hujik pathok cheriba ming ase hana donation kapi rakhiba ichana singi ming su yauri aduga handakti net se thinghi banina handaki oina di donation kapakpa leikhide aduga lupa lising tara ama kapakhiba ima maira paibi singna kapakhiba amount di jiri gi oina tongana kapakpanina adu paisa du di jiri de leiba khoi khunga paisana singda sinaje khare aduga hoji hoji haije gadabadi pari mom channel na ngasi thamjari ba video si ekhoi gi leiriba ichinaw singi mayamna angama mateng pangsen mina seba wafam se thamjage na video se semje bani aduga ichinaw mayamda haije gadabadi mayamna angama mateng khajiga sitang oisu pangbale piganu se phom se tang thamjage mayamgi mateng na इचिनाव सिंगनसु अदुगा पारी मोम चैनल नसु ममांग चन्ना मयामगी मतेंग पांगजबा ngamjadoribani aduna mayamdagi mateng asum nijari hairiba number asida mayamna angamba donation kapiu haina amasung piriba scanner asida mayamdagi mateng nijari akhoigi khunga paichanaw singi makhatana karma mafamda donation piba chatke base mayamgi video se mathang asum thamjarake mayamgi mafamda ngasi gidi video se matang asika loisanjarage net chu thingi aduga jiri dadi net thingi bagi tamakta जिरीबाम कालीनगरदा मोबाइल टावर अमा मै थादो खरे हाय नेट थिंगबसे गवर्नमेंट ना लेरिबा स्टेट गवर्नमेंट ना लौरिबा फिरेबनी असिगैसिगा हेना अखोइना हाइजगदबा वाफमदी नेट थिंगबसिना अखोइगी होजि होजि मैतै इचिनाव सिंगी ओइना अखोइना खजिखा खुदोंग सादबा फंगनजबा खरा फंगी मरमदी होजि होजि लेरिबा अखोइ इचिनाव सिंगदा कुकी सिंगदा लांदा राकपा ड्रोन बॉम्बिंग तौसलकपा ngasi su lepte कुकी सिंगना कदांग बंदा ड्रोन बॉम्बिंग तौना बॉम्ब थादरक लेप्ते असुंगम मयाम से अखोइना पाव से संदोकदबदो असिगी खुदोंग अखोइना असिगी चप खुदोंग चाबसे लौबा ngamjade aduna अखोइना पाव अमदा WhatsApp ता खंगदे Facebook ता खंगदे अखोइना शेयर तौबसु ngamjade aduga tanja asida muka haijagदबदी matang matam चादना हानगी वीडियो गुंबा aduga जिरीदा डोनेशन kapchakibagi video ne ngasi thamjarei base होजी होजी इबुंग उपाय चिनाव अथौबा कयानसो मेतै नोंसा मयामना वाफम खरसो थंबिरे होजी होजी की ओइना लांदा मरु ओइना चंगिबा अखोइगी मरु मरांग तिलौ चनमगुंबा यामना वाटले हेना हाइरे अदुना अखोइना अंगमा मतेंग पांजन मिनसी कुकीना ngasi सु ड्रोन बॉम्बिंग तौरकपा लेपक्तरी कदांग बनरोमदा कुकी सिंगना ड्रोन बॉम्बिंग तौना थादरई अदुगा होजी होजी होम मिनिस्टर नसो एनी हाउ लांसे लोइसनबगी तमक्ता order thokle aduna haijagdabadi ichinaw mayamgi mafamda hoji kuki singnasु karamba kari action lawraktori bana se moisu moidi asum landa bagi wakhanda leibaduna drone bombing to basing asi bhauna leptiaba aduna ekhoigi su ekhoigi khunga paibung upa singna ekhoi mayamgi tamaktane na thoi bani aduna leiri baibung upa singda ekhoina angamba mateng khaji tang pangsen minasi lan horakpada ekhoi mayamgi tamaktane thokleiba maitei nong sa singi ekhoina mateng aduki matik panghi ado hojiksu lanse loidribani na mayamna asum mateng pangduna leiragasu hojiksu nongmagi changda bajada posam kayade asum changmani na loisanbagi masing thia asum watharai aduna ichinaw mayamna hanadagi asum mateng pangna leirabani aina wakhan khanda biganu akhoina panghiba mateng do mateng pangbihiba mateng pangbirakpa mayam puna pu haningai tan thagachari adubo hojiksu aduki matik mateng se mathau tai aduna leiriba ichinaw mayamdagi ngasi su akhoigi mafamgi leiriba khunga pa ibung upasingda angamba mateng pangjanbiu anakpa leiriba ibung upasingda aigi piriba phone pe asida kapagana kapae kapaktragana aigi anakpada leiriba khunga pa ibung upasingda angamba mateng pangjanbiu aduga aramba ichinaw singda su angamba mateng pangjanbiu inak aigi anakpada leiriba aramba unit 18 khangde aramba unit
लेरिबा अनक अनकपा आरामबा यूनिट सिंगदुगा अंगम अंगम मतेंग पांगसन मिनसी मयाम से लेबदगिनी अखोइना ngasi अखोइ मयामना कुकीना लांदारकपा मतमदे अखोइ मयामना अखोइगी अथौबा मयाम लेरी हाइना अखोइना खजितंग ओइसु अखोइ मयामगी तमक्तनी हाइना लेरी को आइबग वखन खंदबा ngamiबसे अदुना मयाम अंगम मतेंग पांगसन मिनसी अदुगा हौजिक हौजिक अइना पाथोकजेरिबा मिंगसिदा चिथाना थौबा क्या लेरेगसु ngakpigani asum message to biro ai hapcherake maramdi video se hanagi aina khunga pai bung basing da donation kapu boda ming lau thok se bangam hoda ba mayam dogi video se donation ming sing do mu haidok charakpani aduga handakti net se thingi bani na donation kapak pasu lepe aduga amuka haijaga dabdi net thing basina ekhoi maitaina porte sama tawjera di net se ekta thingjangi kuki sing na landarakpa matamda kuki singna maitegi mathakta drone bombing torokpa matamda kuki singna pikliba angang micham kayabo hatoga tamthina hatliba matamdadi adugo matamdadi net thingbase karmai toiba khangde net so amata thingbide aduga haijaga dabadi hojik kuki singna asuki mati terrorist ki thawak thawang chatharabani na aikhoina muk hojik kuki singda minungsi utpham thokte ba pham se simatang thamjaningi kuki gi लेरिबा मिरोंबी खंगदे कुकी की अहन खंगदे अंगांग खंगदे अमतंग अखोइना मिनुंगसी उठपा यादरे अदो इचनाव मैम वीडियो से याम सांगना ngangjararoige हौजी अखोइ खुनगा पै इचनाव सिंग अमसंग लेरिबा आरामबा इचनाव सिंग अंगम अंगम मतेंग पांगजन मिनेसे अबफम से सिमतंग हाइजरगा वीडियो से मतंग असिगा लोइसनजरगे वीडियो सिगा असोय अरान यावखिबा क्या लेरगा सुंगापि वाइना पारी मोम चैनल ला येंगबिरिबा मैम पनोगे फमदे इकोक नोंजरी अदुगा अमुकमु जिरीबाम की कालेनगरदा मोबाइल टावर अमा मई थागरेबा पाउदी मैम तारमनी को नेट बन तौसनबगी तमक्ता नेट थिंगबगी तमक्ता प्रजा मयामना खोइसाउनरपदगी मोबाइल टावर जिरीबामदा लेजबा मोबाइल टावर अमा मई थादोखरे आइ अदोइसनाव मैम हाइजगदबदी नेट थिंगबसे अखोइगिदी यामना अखोइना अमदा पाउ पिनगदबदो अखोइगी अदु खुदोंग चाबदो मुनबगा चप मानै असेफमनेगा थमजागे मैतैना ngasi jawabda lan haukhidy kukina landarakpani hojiksu kukina drone bombing tawna kadam wanda drone bom thada ba lepte asi mofam kya sa thamjage ado yam sangna ngangaroi ge loisanjarage video siga soiran yakhiba kya lerega sungakpi waina amuka su pari mom channel la yengbi ba myam punam kem famda ikok nonjari